State asigi Tonganba district tagi Ainna Yadaba Mawongda Thabak Touba Meeoi sing Fagatpa Leptri. Police ki paumagi matung ina security force na chatliba tha asigi tang kunga marida miyamdagi kihan khanganduna sel khaibra chenabani haiba Meeoi ama Sanapati Bazar dagi fare hayi. Pharaba Meeoi adudi MD Nawaz Khan chahi kuntragani thoi. Imphal East ki Urup Salam pham mathak dagini. Meeoi asi Imphal East da leiba miyamda call tawduna kihan khanganduna sel gi demand tawbada chenaba mishakni. Mawongda mobile phone ani wristwatch ama Aadhaar card, PAN card, driving license, credit card ama amadi debit card mari Fagatpa ngamle hairi. Amaromda chatliba tha asigi tang kunga mangada Manipur police na Ainna thingkraba lalholup RPF PLA gi kadar ama yauna Meeoi ani mayum-mayumdagi fare hairi. Pharaba Meeoi ani atudi Yumnam Brojen Singh Elias Kunjo chahi yankaiga mari Imphal West ki Bayang Imphal Police Station gi manung chana leiba Bayang Imphal Thana Awang Laikai dagini. Tungda mahaki manaw nupa Yumnam Thomas Singh Elias Zone chahi nipuga manga su phare hairi. Meeoi asi mayambaga lup asiga mari leinaba evidence mayam ama manghanaba honabada chenaba mishakni hairi. Makhoidagi mobile handset ani amadi Aadhaar card ani Fagatpa ngamle hairi.